Pambeina luchingba UNLF nangna lupa lakh kun ga taruk lomge ogada drug fagat manghankhre drug karba asida marwina chendari ba nawram thongdake nongthongba mega jit ki machanupa nongthongba zem sit elias thoibul lup asida numit humni gi manungda changjarakna ba khangkhre ngasi langol ningthau lekai community hall da pangthokpa pawi mi phamam da Pambeina luchingba UNLF ki media coordinator sarai rongba phongdorokpada fagat abba nishagi polam sing asi nawram thongda hangba kangla drug and surgical pharmacy gi mapu nongthongba zem sit elias thoi apokpa nongthongba mega jit amade Global Lukram Leraktage Ngariambam Hitler Apokpa Laikitraba NG Kabuktage Sangai Puruda Leba Lanai Godown Amataki Fakapani Hade Fagalaba Polam Singadu Langol Apunba Nupi Lup Amad Universal Martyrs Organization the Sinake Tung the Fagalaba Polam Singadu Langol game from Amada Mai thaduna manghankhre Kuna Sibo Manghan Nava Drug Karbatori Singasi Makatana Taudanaba Akan Wafam Tamki Bagolina Nongtobam Zem Sitki Hangliba Kangla Drugs and Surgical Pharmacy Matam Chupaki Oina Tinjale have Wafam Tamki Sagi lalo iki karba si koi kunai sida dauna pak samne chathar ko sinama mo ta nga si de koi ki tung je hol liba naro sing si aduke matik tibam solle adu madi masige asawa negative impact ma koi kunai da pi ba si de ko ni UNLF na tung gi miro sing si kanang dam ta khaning chathar drive on the pagala kone masigi pagala ni ban sagi polam sing si kanu si mamal si charakna 26 lakhs adu maina oi ana masi aikoina hujik misagi polam sing asi media gi mangda langon apunba maya paibi imasim amadi Universal Mother Organization UMO imasim ne ko sinaja gani aluga imasim misagi polam sing asi mangan binaba UNL ki maikai digi masim su thamjari media sing leidingai media sama misagi polam sing asi mangan bi hai sima UNL ki maikai digi imasim ko thamjari